Asi sandukchariba thoramasi Diamond Radio na sandukchaba Crime Reports. Nupi angangsing dathokliba tongan ba Manipur khakta natana India ki kachin koya amadi angakpo crime sing asi aikoina wari oina tamjoduna miyamda khanghanjana na honajaba dugumba program amani Crime Reports. Ahanba maktada Diamond Radio na puthokchariba thoram Crime Reports. Thoram asigi nifu suba episode tabiriba singbu James Haigurjamna taram nokchari. Ngasisu tangkak asida puduna lakchari case amaka. Case asi English singani tarada thokiba case amakang. Mafamna Chandigarh dagina Dhanbad pawda thokiba mafam anida thokpa case amakangni. Aikoi miyoibada thokpa thodok macha khradagi achouba thodok oikhidaba nate. Masigi case sing asida sumiyamna hingnariba punsi marial sida adumak chatnaba wafam khradagi khajitang thaidokpa wafam. Ngasigi case asi Dhanbad ta leiba Nisa kauba nupi amakak Chandigarh da leiba Sonu kauba nupa amaga nungsinaduna luhonglami. Mafam aduda mayum pankhiba matungda Sonu gi manakta leiraba matungda Nisa mayum palaba matungda makhoi anigi nungsiraba macha ama leibasi makhoi anigi apamborami. Adubu Nisa gi haksang gi fibamna hektamak angang si oinabu honabada Nisa gi mafamda khajiktang masagi oiba fibamdagi aruba haibadu oirami. Masimangna doctor na Nisa matam khara lengdana lainanabagidamagta doctor na instruction piraklami. Masigi matungda Nisa amadi mahaki nupa Sonu na khanaki mahaki machanupi Rinabu Chandigarh da kauduna matam khara makhoigi mateng panglabadi Nisa gi kanaba oigani haiba wafamsi khangki. Masigi matungda nongma Rina mahaki mamanabi kharaga mafam amada party tawduna cassette tharaga dance tawduna leiram. Inkhalaklibe leisabi nupi macha amagi nungairaba punsida mamanabi singa langduna ka amada jagoi isai saduna leiringai matamda phone amakak lakhi. Phone lakpaduda Rina na haiki aina bu jagoi saradi phone che hekta la adong haktang imanabi singsiga nungaige tawbase nungaibom khangdaba. Hello asumna phone adu paikhatki. Phone aduda mahaki machena Rina aine ai nungaiba paw matamge ado aina tamgadoriba pawse aingondagi taningbra aduga nangi nataidagi taningbra yai aidi taidigi orsu ichedigi orsu yai kari pawno yam taninge khajitang thuna haibiyo. Matam aduda Nisana haigi se akhoigi Rina ni pawdu nangna heta haibiyo. Matamda Sonu na phone pairami Rina nungaiba paw ma leire pawse nache gaiga pawse nangonda tamge na tawbani ade ngasaidagi nache gaiga se aina tamge aiga tamge na hainaba ko adu hojikti aina tamba tareni kari noite kari pawno yam taninge haibiyo ba iseso hayu ade adu kari dorage kari adu bro nahak chacha oigadori nahak indom cha oigadori matam adu ha yam nungai ba pawne asa ai pawse yam nungai nahan makai akhoi chena wajaram bado ngasidi isorna pibire aitai pawse tabada yam nungai jare adu pawse taba khangna yadi lori badi nang na chege phibam sikhra phatabani na doctor na instruction pire masi matam khara lenganu haidana adu aina khalle numit mari mangani sida na mafam asida matam khara leine na bagida mak soidana lakpigani haina kari khalle matam adu Rina na haiki hoi ai thabak pudi chile adubu tangai phadabani chegini na lakpa tare dani te ai numit mari mangani sigi manungda soidana baki yorokna bu honaragi te chedasu tambiro machena miro lakpa matamda machegi hakchangi phibam khajiktang phattabana mateng pangna na bagida makta mache amadi mataina Rina bu Dhanbad gi Chandigarh da kauki. Asumna numit marini leiraba matungda Rina Dhanbad gi Chandigarh da mache gi mayumda yauraki. Yum adu da hek changlakpa matamda mache amadi matai leiramki. Matam adu da mataina hi lovely akhoina pankhiba ga yorokpana hale yam nungai jare nache imungda leiri law nache gi manakta changse. Matam du Rina na hoite ai thabuk budi khar leibani yumda college gi kari ai honabagi class ki adubu ichegi se han makai samaina oyu yadaba khudong chadaba leibodo aduna isu hadaki sida pawnungai basida ilabani matam khradi ichegi mateng se panglage na labani adu yam nungai re Rina su labani na hojik te khoi matam khra nungai na leminar se Rina gi mache Nisana Rina nang yorak lena yam nungai re nang lakpase adu nang thabak ti chilongani college ki atai thabak ti chilongani adubu nang lakpi basam nungai re matam khradi leiba tare ni ko matam aduda Rina na harami achin ba phanayam oisunu ichegi na harabadi ai laisidi leiba tare dana ichegi manakta hojikti aisu chacha odorobani na aisu uninge masakto asumna yamna nungai na nungsina numit aduma haukhirami asumna numit kharani leiba asida Sonu gi mijeng ase mahaki
Nupi Manau Nupi Rinada Miyang Chang Bahoraki. Nisa Masagi Pamundagi Hendoctona Laki, Guli Chaba Thakpa, Doctor na taklakpa lengbo otpagi mawong mataw amadi pumnamak masegi senabagi daita asi mahaki manaw nupi Rinana ningthizana pangthoklam. Imung aduda leiriba mahaki matayna mahaki mityang karandi mahaki nupi gi manaw nupi Rinada miyeng karan chanbadi adumak horaki. Imung aduda leiminaba matamda lengthainaba matam imung aduda wari sanaba matam imung aduda mahaki mityang mawong mataw asi khara khara adumak mahaki manaw nupida Tonganba Mabuksel Sing the Bagi Wakalon Amadi Yanglam. Adubu, Icham Zamzarabi, Inkalaklibi, Lisabi Mapung Parabi, Rina Nadi, Yamna Luna Toyne Hena, Kanjarude. Mahaki Matagi Nung Siba Mawong Aduna, Mahak Pusu, Machegi, Manau Nupini, Kanduna, Nung Siriboy Kaluba, Mahaki Wakal Adugi, Tabakti, Nakan Amada, Tayona Raklami. Asumna Noma, Kitchen Naduda, Rinana, Cha Lolingagi Matamna, Mahaki, Matay Sonu. Bathroom da iru jaruruba matung tholok laga mangak samda tawel ama yanduna makok teithok tuna manaw nupi gi manakta changlaki amadi yamna naksinna mahaki na kong mayamaktada aikhoi gi rina si yamna phajai ko haujiki matamgi nupa masa singna ubada soidana ngaurongani sengna hairabada ai phauba ngawi mahaki manaw nupi bu mahangna mahaki khudang paiduna chingchilami matamaduda rina na angakpa phauki Mahaki Matayna Mongonda Toriba Mong Sikarino Haiduna Nahan Makai Chamchamna Mahaki Nupi Manau Nupi Amani Haina Nungsina Adumak Tobiribu Kalubu Wakan Adu Mahaki Wakala Chingna Bamapauki Adubu Machegi Nupamak Oibanina Kutak Tamahang Makut Adu Kantokiram de Amadi Kariguma Wahimata Hiramdi Masina Sonugi Wakanda Mahakna Ningzariba Adugi Maikai Romda Rina Su Lady Boy Wakanda Kanki Adubu Rina Mafam Adudagi Yamna Tunamak Satkirami Mahaki Wakanda Jingnaba Kredi Leki Wafamasi Mahana Mache de Tamlabasu Kari Togani Machegi Punsi Kari Oigini Haibo Wakalon Asida Mahak Yamna Nungairamti Imung Adu de Irang Langna Inokta Noktuna Makafana Kochen Chenjaduna Langduna Lejeramba Rina Ki Wakanda Mategi Tawong Aduna Jingnaba Henki Masigi Matung de Imung the Tabak Inkang Tawumatamda Mahaki Mategi Mijing Mangonda Karigumba Aranba Wakalon Kredi Yenge Haibo Wakalasi Irai Line Kangmangamla Masidagi Rina Su Adumak Yamna Hay Sing the Imung Adu the Level. Asumna Numit Krani Hokraba Matungna Rina Gi Wakalda Matay Aduna Kalibudu Mahaku Nungsi Zabagi Pam Zabagini Kalini Haina Kalagasu Mahaki To Adu Makha Tarakani Haibasi Mahakna Tajaram Adubu Noma Ahing Ama Rina na Tumliba Ka Aduda Kanghodana Tap na Thong Hangdoktuna Sonu Changlaki Asumna Sonu na Tap na Changlaga Rina na Tumliba Famung Adugi Nakanda Mahaksu Tumsilaki Masida Rina na Kangduna Famung Adudagi Puk Hogalangani Tanja Aduda Mahaki Matay Aduna Machin Menduna Shh Nangina Chetagani Aina Nangunung Sizarakpase Yamna Kuirabani Nangna Aigi Ningba Tunghan Birabadi Kayamda Nungaini Adugane Ai Nanga Punchi Le Punchemba Pami Ai Nanga Punchi Sangna Le Minaba Pami Matamaduda Machin Menchilaba Rinagi Mamitagi Mapi Chintaki Mahaki Matayna Siguma Wakalama Kalamgani Haibasi Mahaki Mangda Fawa Kaludobo Kalamani Ahanbada Tokiba Todok Adugi Matunda Mahaki Pumung Mukta the Changatuna Mahaki is a Sopa Yaba Tabak Torokani Haibasi Mahakna Tazaramti Amadi Rinana Haiki Mapamasidi Yam to the Chato Karigumana Mapamasidi Yam to the Chatrabadi Ailaugani I get Cheba Sweden Tahangani Nangna Dugumana Tawa I get Tamak Oraga Nang on the Kalibo Kanukariba Nupi Atay the Nahang Kanbo Wakalgum Ain Hektamak Asida Yagani Kanda Mapamasidi Yam to the Chato Karigumanang Aina Haibasti Chatrabadi I make up Amagimatung the Ichetan and Balogani Ashumna Mahaki Wai Seharpumatamda Sonu Mapamadurigi Hogalaki Toki Ahing Chupa Rina Meludigi Pirang Sintaduna Kaptuna Lake Mahana Kanki Karigamo Wafamase Aina Igiche the Tamlavadi Ichena Ibukarini Kankini Igi Wafamsi the Ichena Tazabiga Doribra Amadi Iche Amadi Itegi Nungairaba Punsi Asida Ai Amana Maram Uraga Ichegi Kong the Kuro Oiduna Ichegi Punsibu Aina Mang Navasimba Tokadra Hydragana Aigi Punchikari Ogani Natragana Aina Hauzik Oriba Pibam Sida Aigi Ichebu Taduk Laga Aina Matokaram Chakigani Aina Chakrabadi Ichegi Pibam Kari Ogani Matam Queen Angang Oibangam the Duna Lairaba Asigimatunda Handakata Angang Ojarakasida Aina Maram Oraga Ichegi Aning Makahelabadi Kari Ogani Wakal Sing Asina Ahing Tumba Yaramde
ꯐꯃꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯀꯞꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯦꯗ ꯍꯥꯏꯗꯣꯛꯂꯁꯤꯔꯥ ꯍꯥꯏꯗꯣꯛꯂꯔꯣꯏꯁꯤꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯑꯗꯨꯃꯛ ꯆꯃꯝꯅꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯍꯧꯁꯥꯒꯨꯝꯅ ꯑꯗꯨꯃꯛ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯄ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕ ꯃꯆꯦꯕꯨ ꯁꯦꯟꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯣꯠꯅꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨꯃꯛ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯅꯨꯅ ꯃꯅꯥꯎ ꯅꯨꯄꯤ ꯔꯤꯅꯥꯗ ꯌꯦꯡꯂꯤꯕ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯌꯦꯡꯂꯝꯃꯤ ꯊꯣꯏꯗꯣꯛꯄ ꯑꯄꯟꯕꯗꯤ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄ ꯍꯥꯏꯕꯗꯨꯗꯤ ꯆꯪꯂꯛꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯑꯃꯒꯤ ꯃꯤꯠꯌꯦꯡꯅ ꯅꯨꯄꯤ ꯑꯃꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯋꯥꯐꯝꯅꯤ ꯑꯁꯨꯝꯅ ꯔꯤꯅꯥꯅ ꯏꯃꯨꯡ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯔꯛꯂꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯃꯍꯥꯛ ꯆꯞ ꯆꯥꯅ ꯂꯦꯞꯈꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯔꯤꯕ ꯋꯥꯐꯝꯁꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯍꯥꯏꯕꯁꯤꯗꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯍꯥꯏꯗꯣꯛꯍꯧꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯥ ꯇꯥꯔꯛꯇꯅꯕꯒꯤ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯏꯗꯅꯕ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯤꯅꯥꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯈꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯦꯗ ꯍꯥꯏꯍꯧꯔꯒꯦ ꯍꯥꯏꯅ ꯃꯈꯥ ꯇꯥꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯆꯦꯗ ꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯃꯆꯦꯅ ꯇꯥꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ ꯃꯆꯦ ꯅꯤꯁꯥꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯇꯧꯔꯒꯦ ꯔꯤꯅꯥ ꯍꯟꯗꯛꯁꯤ ꯅꯪ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯏꯃꯨꯡꯁꯤꯗ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯂꯩꯔꯒꯦꯕ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯠꯇ꯭ꯔꯒ ꯈꯪꯅ ꯆꯥꯟꯅꯕ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯕ꯭ꯔꯣ ꯀꯔꯤ ꯂꯩꯒꯦ ꯏꯆꯦꯗ ꯍꯥꯏꯌꯨꯗꯅ ꯑꯩꯅ ꯈꯪꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯝꯃꯤ ꯃꯆꯦ ꯅꯤꯁꯥꯅ ꯍꯥꯏꯈꯤ ꯔꯤꯅꯥ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯒꯤ ꯅꯆꯦꯗꯗꯤ ꯋꯥꯐꯝ ꯑꯁꯤ ꯅꯪ ꯂꯣꯠꯀꯅꯨ ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕꯗꯤ ꯅꯪ ꯍꯥꯏꯌꯨꯗꯅ ꯆꯦ ꯑꯩꯅ ꯉꯁꯤ ꯏꯆꯦꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯏꯆꯦꯅ ꯊꯥꯖꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯖꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯏꯆꯦ ꯑꯩ ꯏꯆꯦꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯆꯦꯅ ꯍꯟꯗꯛ ꯃꯤꯔꯣꯜꯂꯛꯄꯁꯦ ꯃꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯃꯤꯀꯨꯞ ꯑꯃꯅꯤ ꯑꯗꯨꯒ ꯏꯆꯦ ꯌꯨꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯍꯟ ꯎꯁꯥ ꯏꯆꯦ ꯌꯥꯏꯃ ꯔꯤꯇꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯆꯥꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯅꯨꯄꯥꯒ ꯈꯥꯏꯅꯗꯨꯅ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯆꯦꯕꯨꯁꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯥꯏꯅꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯏꯆꯦ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯑꯩꯅ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤ ꯏꯆꯦꯅ ꯊꯥꯖꯕꯤꯌꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯏꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯁꯦ ꯏꯇꯩꯒꯤ ꯃꯤꯠꯌꯦꯡꯁꯦ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯦ ꯏꯆꯦꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯎ ꯅꯨꯄꯤꯗ ꯂꯨꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯟꯖꯕꯒꯨꯝ ꯃꯍꯥꯛꯅꯗꯤ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯩꯉꯣꯟꯗ ꯂꯛꯅꯗꯨꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯀꯥꯏꯍꯧꯕꯒꯤ ꯍꯥꯏꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯏꯆꯦꯅ ꯎꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯑꯩꯅ ꯑꯍꯥꯟꯕꯗꯗꯤ ꯑꯩꯒꯤ ꯏꯇꯩꯃꯛꯅꯤ ꯈꯟꯅ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯉꯥꯛꯄꯤꯈꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯏꯆꯦ ꯇꯥꯅꯅꯕ ꯂꯥꯎꯒꯅꯤ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯩꯉꯣꯟꯗ ꯑꯄꯟꯕꯗꯤ ꯄꯤꯔꯛꯇ꯭ꯔꯤ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯅ ꯈꯪꯕ ꯉꯝꯃꯤ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯔꯤꯒꯨꯝꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯦꯟꯅ ꯋꯥꯊꯣꯛꯁꯤ ꯆꯥꯎꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯏꯆꯦ ꯑꯩꯅ ꯈꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯏꯆꯦꯅ ꯉꯝꯅꯕ ꯈꯔ ꯍꯣꯠꯅꯔꯣ ꯏꯇꯩꯗ ꯑꯃꯨꯛ ꯑꯩꯅ ꯇꯝꯃꯤ ꯍꯥꯏꯕꯁꯦ ꯍꯥꯏꯗꯣꯛꯄꯤꯔꯨꯅꯨ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯈꯛꯇꯪ ꯍꯥꯏꯕꯤꯌꯨ ꯋꯥꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯦꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯨꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯃꯉꯣꯟꯗ ꯍꯥꯏꯔꯕꯗꯤ ꯏꯆꯦ ꯀꯔꯤꯒꯨꯝꯕ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯒ ꯏꯆꯦꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯂꯕꯗꯤ ꯑꯩꯅ ꯑꯃꯨꯛ ꯅꯤꯡꯉꯝꯍꯧꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯒ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯂꯩꯕꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯕꯤꯌꯨ ꯋꯥꯐꯝ ꯑꯁꯤ ꯆꯥꯎꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯆꯦꯗ ꯑꯁꯨꯝꯅ ꯔꯤꯅꯥꯅ ꯅꯤꯁꯥꯗ ꯍꯥꯏꯈꯤꯔꯝꯃꯤ ꯅꯤꯁꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯔꯤꯅꯥꯕꯨ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯩꯒꯤ ꯅꯨꯄꯥꯃꯛꯅ ꯃꯗꯨ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕꯅꯤ ꯅꯤꯁꯥ ꯅꯨꯄꯥꯒꯤ ꯊꯃꯣꯏꯗ ꯅꯨꯄꯥꯒꯤ ꯃꯤꯠꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯂꯕꯗꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗ ꯈꯟꯕ ꯅꯨꯄꯥ ꯀꯥꯡꯂꯨꯞ ꯈꯔꯁꯨ ꯂꯩ ꯍꯥꯏꯕꯁꯦ ꯏꯆꯦꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯔꯦ ꯉꯁꯤ ꯅꯪꯅ ꯏꯆꯦꯗ ꯍꯥꯏꯔꯤꯕꯁꯦ ꯃꯈꯥ ꯇꯥꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯅꯅꯕ ꯅꯪꯁꯨ ꯆꯠꯅꯕ ꯇꯧꯔꯣ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯕꯕꯥꯍꯣꯏꯗꯁꯨ ꯅꯪ ꯍꯥꯏꯔꯨꯒꯅꯨ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯋꯥꯐꯝꯁꯦ ꯀꯥꯡꯂꯔꯣꯏꯒꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯇꯨꯃꯤꯟꯅ ꯋꯥꯐꯝꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯁꯥꯅ ꯔꯤꯅꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯣꯅꯨ ꯈꯪꯗ꯭ꯔꯤꯉꯩꯗ ꯆꯥꯟꯗꯤꯒꯔꯗꯒꯤ ꯑꯃꯨꯛ ꯙꯅꯕꯥꯗꯇ ꯍꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯙꯅꯕꯥꯗꯇ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯁꯨ ꯔꯤꯅꯥꯅ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡꯁꯦ ꯍꯥꯏꯗꯣꯛꯂꯝꯗꯦ
ꯆꯥꯟꯗꯤꯒꯔꯗꯒꯤ ꯙꯟꯕꯥꯗꯇ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯔꯤꯅꯥꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯁꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯝꯗꯦ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖꯀꯤ ꯊꯕꯛ ꯈꯔ ꯂꯥꯛꯄꯗꯒꯤ ꯇꯉꯥꯏꯐꯗꯅ ꯂꯥꯛꯂꯕꯅꯤ ꯑꯃꯨꯛ ꯇꯉꯥꯏꯐꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯨꯝꯗꯁꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯨꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯅꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯪꯈꯤꯕꯗꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯁꯥꯁꯨ ꯋꯥꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯈꯪꯖꯤꯟꯅꯗꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯟꯅꯨꯄꯤ ꯆꯠꯈ꯭ꯔꯕꯅꯤꯅ ꯋꯥꯐꯝ ꯑꯁꯤ ꯆꯥꯎꯊꯣꯛꯄ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯆꯥꯎꯊꯣꯛꯄ ꯄꯥꯝꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯔꯤꯅꯥ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯂꯕ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯅꯪꯅ ꯌꯥꯗꯕꯗꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗꯅ ꯑꯗꯨ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯒꯦ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯩ ꯅꯪꯕु ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯄꯥꯝꯃꯤ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯅꯆꯦꯁꯦ ꯑꯩ ꯈꯥꯏꯅꯔꯁꯨ ꯈꯥꯏꯅꯒꯦ ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯀꯔꯤꯅꯣ ꯇꯧꯒꯦ ꯑꯩ ꯅꯪꯕु ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯃꯇꯝ ꯑꯗꯨꯗ ꯔꯤꯅꯥꯅ ꯍꯥꯏꯔꯛꯈꯤ ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯍꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯔꯣ ꯏꯇꯩ ꯅꯪꯁꯦ ꯈꯔꯗꯤ ꯌꯥꯝꯅ ꯍꯦꯝꯂꯝꯅ ꯅꯨꯄꯥꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯗꯣ ꯅꯨꯄꯥ ꯈꯨꯟꯅꯥꯏꯕꯨ ꯆꯤꯡꯊꯅꯅꯕ ꯍꯣꯠꯅꯕꯅꯤ ꯅꯪ ꯅꯁꯥꯃꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒꯨꯝꯕ ꯑꯗꯨꯛ ꯂꯨꯖꯗꯕ ꯋꯥꯈꯜ ꯈꯟꯕ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯑꯆꯣꯞ ꯑꯔꯦꯝꯒꯤ ꯋꯥꯁꯦ ꯍꯥꯏꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯐꯣꯟꯁꯦ ꯊꯝꯃꯒꯦ ꯑꯗꯨꯒ ꯃꯇꯨꯡꯁꯨ ꯑꯩ ꯐꯣꯟꯁꯦ ꯄꯥꯏꯔꯣꯏ ꯑꯦ ꯔꯤꯅꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯪꯅ ꯁꯤꯡꯅꯔꯛꯂꯕꯗꯤ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯑꯩꯅ ꯑꯃꯨꯛ ꯁꯤꯡꯅꯔꯛꯂꯕꯗꯤ ꯅꯪꯁꯨ ꯐꯔꯣꯏ ꯅꯪꯅ ꯌꯥꯗ꯭ꯔꯒꯅ ꯅꯪꯒꯤ ꯅꯆꯦꯁꯤ ꯈꯥꯏꯅ ꯇꯥꯔꯦꯗꯅ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯄꯤꯁꯜꯂꯒ ꯅꯪꯒꯤ ꯅꯆꯦꯁꯨ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯈꯥꯏꯅꯔꯒꯦꯀꯣ ꯅꯣꯏ ꯅꯆꯦ ꯑꯅꯤꯃꯁꯨ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯈꯥꯏꯅꯔꯒ ꯌꯨꯝꯗ ꯍꯜꯂ ꯂꯩꯗꯥꯏꯅꯦ ꯑꯗ ꯅꯆꯦ ꯑꯍꯨꯝ ꯁꯨꯅꯅꯕ ꯅꯆꯦ ꯑꯍꯨꯝ ꯁꯨꯕꯁꯤꯁꯨ ꯊꯥꯔꯛꯑꯒꯦ ꯑꯗꯣ ꯋꯥꯐꯝꯁꯤ ꯅꯪꯅ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕꯗ ꯅꯪꯅ ꯌꯥ ꯇꯥꯕ ꯑꯩ ꯅꯪ ꯂꯧꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯔꯤꯅꯥꯅ ꯐꯣꯟ ꯑꯁꯤ ꯀꯛꯊꯠꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯟꯈꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯆꯥꯎꯊꯣꯛꯅꯔꯕꯗꯤ ꯕꯦꯔꯥ ꯀꯥꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯁꯤꯕ ꯁꯪꯀꯔ ꯄ꯭ꯔꯁꯥꯗꯇ ꯔꯤꯅꯥꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯝꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤ ꯑꯃꯗꯤ ꯔꯤꯅꯥꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯝꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯁꯤꯕ ꯁꯪꯀꯔ ꯄ꯭ꯔꯁꯥꯗ ꯍꯥꯏꯈꯤ ꯑꯁꯨꯛ ꯂꯨꯖꯗꯕ ꯃꯍꯥꯛꯀꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯒ ꯃꯥꯒ ꯂꯧꯅ ꯂꯩꯅꯗꯨꯅ ꯂꯩꯔꯒ ꯏꯆꯥꯅꯨꯄꯤ ꯑꯃꯕꯨ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯠꯈ꯭ꯔꯒ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯅꯕ ꯂꯧꯅꯕ ꯁꯤꯒꯨꯝꯕ ꯃꯤꯁꯤꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯑꯗꯨꯕꯨ ꯐꯔꯦ ꯔꯤꯅꯥ ꯋꯥꯐꯝ ꯑꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯒꯅꯨ ꯅꯆꯦ ꯑꯅꯤ ꯑꯃꯁꯨ ꯍꯜꯂꯛꯑꯒ ꯂꯩꯔꯦ ꯑꯍꯨꯝꯁꯨꯕ ꯅꯆꯦ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯏꯄꯥꯗꯤ ꯂꯩꯀꯥꯏ ꯂꯝꯗꯝꯁꯤꯗ ꯃꯥꯏꯁꯨ ꯎꯠꯄ ꯉꯝꯃꯔꯣꯏ ꯋꯥꯐꯝꯁꯦ ꯏꯄꯥ ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯀꯅꯥꯝꯇ ꯈꯪꯍꯟꯒꯅꯨ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯤꯕ ꯁꯪꯀꯔ ꯄ꯭ꯔꯁꯥꯗ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯌꯨꯛ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯍꯜꯂꯣ ꯃꯥꯏ ꯗꯤꯌꯔ ꯂꯚꯂꯤ ꯔꯤꯅꯥ ꯀꯝꯗꯧꯕꯤꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯐꯣꯟꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕꯁꯨ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯀꯛꯊꯠꯈꯤꯕꯅ ꯍꯥꯜꯂꯤ ꯅꯪꯒꯤ ꯑꯣꯏꯅꯖꯕ ꯃꯑꯣꯡꯁꯤ ꯎꯔꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯦꯗꯅ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯅꯤꯅ ꯅꯪꯒꯤ ꯅꯆꯦ ꯐꯥꯎꯕ ꯀꯥꯏꯅꯕ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯑꯗꯣ ꯀꯔꯤ ꯈꯜꯂꯤꯒꯦ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯝ ꯄꯤꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤꯗ ꯅꯪꯅ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯅꯆꯦꯒ ꯑꯩꯒ ꯈꯥꯏꯅꯔꯅꯤ ꯅꯪꯅ ꯌꯥꯔꯒꯅ ꯅꯪꯒꯤ ꯅꯆꯦꯁꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯅꯪꯁꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯃꯁꯤꯗ ꯌꯥꯔꯣꯏ ꯃꯇꯝ ꯑꯗꯨ ꯔꯤꯅꯥꯅ ꯍꯥꯏꯈꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯅꯥꯀꯟꯗꯅꯦ ꯕꯕꯥ ꯐꯝꯗꯨꯅ ꯂꯩ ꯐꯣꯟꯁꯤ ꯕꯕꯥ ꯄꯥꯏꯍꯜꯂꯛꯀꯦꯀꯣ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯁꯤꯕ ꯁꯪꯀꯔ ꯄ꯭ꯔꯁꯥꯗꯇ ꯄꯤꯔꯝꯃꯤ ꯁꯤꯕ ꯁꯪꯀꯔ ꯄ꯭ꯔꯁꯥꯗꯅ ꯍꯜꯂꯣ ꯁꯣꯅꯨ ꯅꯪꯅ ꯁꯤꯜꯂꯤꯕ ꯁꯔꯧ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯂꯣꯏ ꯇꯥꯔꯦ ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯎꯁꯤꯠꯇꯕꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯅꯪꯅ ꯂꯧꯅ ꯂꯩꯅꯔꯒ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯎꯒꯗꯧꯔꯦ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯅꯪꯅ ꯃꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯈꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯟꯗꯅ ꯅꯪꯅ ꯏꯖꯠ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯃꯗꯨ ꯅꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯆꯠꯅꯕꯤꯔꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯇꯥꯔꯕ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒ ꯅꯪ ꯖꯦꯜꯗ ꯊꯝꯒꯅꯤ ꯈꯪꯉꯕ꯭ꯔꯥ ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯀꯛꯊꯠꯈꯤꯔꯝꯃꯤ ꯃꯀꯨꯕꯣꯛꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁꯣꯅꯨꯅ ꯋꯥꯈꯜ ꯑꯗꯨ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯁꯣꯅꯨꯒꯤ ꯋꯥꯈꯜꯗ ꯍꯦꯟꯅ ꯁꯤꯡꯅꯕꯒꯨꯝ ꯐꯥꯎꯔꯛꯈꯤ ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕ ꯂꯥꯛꯈꯤ ꯔꯤꯅꯥ ꯅꯪ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯃꯤ ꯑꯗꯨꯕꯨ
ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯅꯪ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯂꯤ ꯅꯪꯕꯨ ꯑꯩꯅ ꯑꯣꯏꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯑꯔꯦꯝꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯈꯣꯡꯒꯨꯜ ꯑꯃꯠꯇ ꯃꯥꯂꯦꯝ ꯑꯁꯤꯗ ꯇꯥꯍꯜꯂꯣꯏ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗꯧꯕꯅꯤꯅ ꯅꯪꯕꯨ ꯍꯤꯡꯍꯟꯗꯨꯅ ꯂꯩꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯀꯔꯤ ꯀꯥꯟꯅꯔꯤ ꯑꯁꯣꯝꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯇꯝꯊꯤꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯅꯨꯅ ꯈꯟꯈꯤꯔꯝꯃꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯁꯤꯕ ꯁꯪꯀꯔ ꯄ꯭ꯔꯁꯥꯗꯀꯤ ꯌꯨꯝ ꯑꯁꯤ ꯃꯩ ꯆꯥꯛꯈꯤꯔꯝꯃꯤ ꯃꯩ ꯆꯥꯛꯄ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠꯆꯩ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯥꯛꯈꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯔꯤꯅꯥꯒꯤ ꯃꯆꯦ ꯎꯁꯥ ꯑꯃꯗꯤ ꯔꯤꯇꯥ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯐꯃꯨꯡ ꯑꯃꯗ ꯄꯨꯟꯅ ꯃꯩꯅ ꯆꯥꯛꯊꯦꯛꯈ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯑꯄꯣꯛꯄ ꯃꯄꯥ ꯁꯤꯕ ꯁꯪꯀꯔꯗꯤ ꯑꯍꯤꯡ ꯑꯗꯨ ꯌꯨꯝꯗ ꯂꯩꯍꯧꯗꯕꯗꯒꯤ ꯃꯍꯥꯛꯇꯤ ꯍꯤꯡꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯠꯇ꯭ꯔꯕ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯔ ꯍꯨꯟꯗꯣꯛꯂꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯂꯝꯃꯤ ꯄꯨꯂꯤꯁ ꯂꯥꯛꯂꯒ ꯊꯤꯒꯠꯄ ꯍꯧꯈꯤꯔꯝꯃꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯝꯃꯤ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯟꯗꯤꯒꯔꯗꯒꯤ ꯙꯅꯕꯥꯗꯇ ꯂꯥꯛꯈꯤꯕꯒꯤ ꯔꯦꯜꯋꯦꯒꯤ ꯇꯤꯀꯦꯠ ꯃꯆꯦꯠ ꯌꯥꯎꯔꯝꯈꯤ ꯑꯃꯗꯤ ꯆꯦ ꯆꯥꯡ ꯈꯔꯗ ꯆꯦ ꯆꯥꯡ ꯑꯁꯤ ꯁꯣꯅꯨꯒꯤꯅꯤ ꯍꯥꯏꯅ ꯈꯪꯕ ꯆꯦ ꯆꯥꯡ ꯈꯔ ꯌꯥꯎꯔꯝꯈꯤ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯟꯅꯗꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯠꯇꯅ ꯑꯄꯟꯕ ꯄꯤꯔꯛꯈꯤꯕ ꯁꯣꯅꯨꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛꯅ ꯈꯪꯕ ꯃꯔꯝꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯑꯁꯤ ꯇꯝꯈꯤꯔꯝꯃꯤ ꯑꯃꯗꯤ ꯁꯣꯅꯨꯕꯨ ꯄꯨꯂꯤꯁꯅ ꯆꯥꯟꯗꯤꯒꯔ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯐꯥꯒꯠꯂꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯒ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯝꯃꯤ ꯑꯩ ꯁꯣꯅꯨ ꯅꯪꯅ ꯍꯩꯁꯤꯡꯅ ꯍꯣꯠꯅꯔꯕꯁꯨ ꯅꯪꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃ ꯍꯨꯟꯗꯣꯛꯂꯝꯕꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯈꯣꯏ ꯈꯨꯠꯇ ꯇꯥꯔꯦ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯤꯍꯥꯠ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯤꯁꯤꯗꯨꯒ ꯀꯔꯤꯝꯇ ꯑꯩ ꯃꯔꯤ ꯂꯩꯅꯗꯦ ꯏꯃꯨꯡ ꯑꯗꯨꯗ ꯃꯁꯥꯅ ꯁꯣꯔꯠ ꯁꯥꯔꯀ꯭ꯌꯨꯠ ꯊꯣꯛꯄꯗꯒꯤ ꯃꯩ ꯆꯥꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯑꯩꯅ ꯍꯦꯛꯇ ꯊꯥꯏ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯒꯤ ꯁꯥꯈꯤ ꯂꯩꯕꯒꯦ ꯑꯩ ꯁꯣꯅꯨ ꯄꯨꯂꯤꯁꯇ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯍꯧꯖꯤꯛ ꯄꯨꯂꯤꯁꯀꯤ ꯍꯧꯅꯕꯤ ꯊꯤꯠꯂꯒ ꯅꯩꯔꯒ ꯅꯪ ꯑꯆꯨꯝꯕꯗꯨ ꯅꯪ ꯍꯥꯏꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯁꯥꯅ ꯅꯪꯒꯤ ꯅꯔꯥꯟꯗꯨ ꯌꯥꯖꯒꯦ ꯍꯥꯏꯕ꯭ꯔꯥ ꯔꯦꯜꯋꯦ ꯇꯤꯀꯦꯠ ꯑꯁꯤꯗ ꯆꯥꯟꯗꯤꯒꯔꯗꯒꯤ ꯙꯟꯕꯥꯗꯇ ꯂꯥꯛꯏ ꯍꯥꯏꯕꯁꯤꯒꯤ ꯇꯥꯡ ꯌꯥꯎꯔꯤꯕꯁꯤ ꯅꯪ ꯃꯩ ꯊꯥꯔꯤꯕ ꯅꯍꯥꯟ ꯑꯍꯤꯡꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯅꯪ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯑꯃꯗꯤ ꯀꯗꯥꯏꯗ ꯆꯠꯂꯤ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯐꯣꯟ ꯀꯣꯜ ꯔꯦꯀꯣꯔꯗꯇꯒꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯑꯆꯨꯝꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯅꯪꯅ ꯀꯔꯤꯝꯇ ꯆꯦꯟꯕ ꯌꯥꯔꯣꯏ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯄꯅꯣ ꯍꯥꯏꯕꯗꯣ ꯅꯪꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯨꯅ ꯍꯥꯏꯔꯛꯈꯤ ꯆꯨꯝꯃꯤ ꯃꯤꯍꯥꯠ ꯑꯁꯦ ꯑꯩꯅ ꯍꯥꯠꯄꯅꯤ ꯗꯣꯛꯇꯔꯅ ꯀꯔꯤꯃꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯦꯡ ꯑꯣꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯅ ꯍꯥꯏꯖꯤꯟꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯔꯤꯅꯥꯕꯨ ꯃꯆꯦꯒ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯧꯈꯤꯕꯅꯤ ꯑꯩꯅ ꯎꯖꯅꯤꯡꯕ ꯁꯛꯇꯝ ꯑꯩꯅ ꯌꯦꯡꯖꯅꯤꯡꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯩꯅ ꯎꯕ ꯐꯪꯈꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯀꯥꯏꯍꯧꯈꯤ ꯀꯌꯥꯔꯛ ꯍꯟꯅ ꯃꯉꯣꯟꯗ ꯑꯩꯅ ꯏꯪꯒꯤꯠ ꯄꯤꯈꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯑꯩꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈꯤ ꯃꯗꯨꯗꯁꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯆꯩꯔꯝꯕꯒꯤ ꯃꯍꯨꯠꯇ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤ ꯃꯁꯤꯗ ꯑꯩꯅ ꯈꯟꯈꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯁꯣꯏꯗꯅ ꯊꯨꯡꯒꯗꯧꯔꯦ ꯍꯥꯏꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯩ ꯆꯪꯈꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯜꯂꯛꯇꯦ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯎꯒꯅꯤ ꯃꯍꯥꯛꯀꯤ ꯃꯆꯦꯗ ꯇꯥꯍꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯆꯥꯎꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯊꯣꯛꯂꯛꯈꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯃꯆꯦꯗ ꯄꯥꯎ ꯇꯝꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯡꯅꯕ ꯍꯧꯔꯛꯈꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯖꯔꯝꯕ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯟ ꯀꯣꯜ ꯀꯌꯥꯔꯛ ꯇꯧꯈꯤ ꯑꯩꯒꯤ ꯐꯣꯟ ꯀꯣꯜꯁꯤꯡ ꯃꯍꯥꯛꯅ ꯐꯣꯟ ꯄꯥꯏꯔꯕꯁꯨ ꯑꯩꯒꯤ ꯋꯥꯐꯝꯁꯤꯡ ꯃꯍꯥꯛꯅ ꯇꯊꯤꯅ ꯂꯣꯏꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯄꯥꯏꯍꯜꯂꯒ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯍꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯈꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯗꯤ ꯀꯅꯥꯒꯤꯁꯨ ꯑꯃꯠꯇ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯃ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯆꯥꯟꯗꯤꯒꯔꯗꯒꯤ ꯙꯟꯕꯥꯗꯇ ꯂꯥꯛꯈꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇ ꯈꯪꯈꯤꯗꯦ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯄꯦꯇ꯭ꯔꯣꯜ ꯄꯨꯔꯒ ꯑꯩꯅ ꯆꯪꯂꯒ ꯏꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯤꯕ ꯎꯁꯥ ꯅꯤꯁꯥ ꯑꯃꯗꯤ ꯔꯤꯅꯥꯕꯨ ꯇꯨꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯇꯨꯝꯅ ꯃꯩ ꯆꯥꯍꯟꯈꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯍꯅꯨꯕꯗꯨ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯤꯡꯈꯤꯕ ꯑꯗꯨꯗꯤ ꯊꯨꯡꯂꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗꯕꯤ ꯔꯤꯅꯥꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯑꯩꯅ ꯍꯥꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯦ ꯄꯨꯂꯤꯁꯇ ꯐꯣꯡꯗꯣꯛꯂꯝꯃꯤ ꯄꯨꯂꯤꯁꯅ ꯃꯤꯍꯥꯠꯄꯅ ꯃꯤ ꯐꯅꯌꯥꯝ ꯍꯥꯠꯂꯕꯁꯨ ꯀ꯭ꯔꯥꯏꯝ ꯇꯧꯕꯅ ꯐꯅꯌꯥꯝ ꯀ꯭ꯔꯥꯏꯝ ꯇꯧꯔꯕꯁꯨ ꯑꯔꯣꯏꯕꯗ ꯀꯔꯤ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕ ꯑꯃ
nangi na sada thokadore do hauji kari kane nungsiraba nangi nupi gi manakta nang leiba phangro masida natana namitta na cha maka ujagadaba na cha duna taibong khongdarak matamda nang na namina uba phangaro pham asidagi di nang kari oigani habasi nang khangmo ngamte asumna IPC section kayamarum panduna sonu miyoi ahum hatpagi damak mapunsi chuppa phadok phangki ngasigi case asida tabiriba sing mayam puna mono wakholonda kari phaubi bagi maidik pidagi maijau bi oikiba aduguma thaudok amani loksan be yaba afaba sing loksan biyu fattaba sing nakanda thambiyu fattabagi matou tamlabadi adom su phangani aroibagi chaina ase mathangi nifuma thoisuba episode ta case amamuk puduna laksage haujiki di tabiriba khwai punamaku james hagurjamna thorum losinjana ba ayabadom lokjari punamaku khurumjari